ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯍꯥꯏꯕꯗꯨꯅꯤꯀꯣ ꯙꯟꯇꯦꯔꯁ ꯄꯨꯖꯥꯁꯦ ꯙꯟꯇꯦꯔꯁ ꯍꯥꯏꯗꯤ ꯙꯟꯕꯟꯇꯔꯤ ꯄꯨꯖꯥ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤꯀꯣ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯠꯇꯦꯕꯀꯣ ꯍꯥꯏꯔꯤꯕ ꯗꯦꯕꯇꯥꯁꯦ ꯀꯩꯗꯩ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗ ꯁꯃꯨꯗ꯭ꯔꯁꯦ ꯅꯩ ꯃꯇꯝꯗ ꯂꯥꯏꯒ ꯍꯤꯡꯆꯥꯕꯒꯅ ꯁꯃꯨꯗ꯭ꯔ ꯅꯩꯔꯦ ꯁꯃꯨꯗ꯭ꯔꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯊꯪ ꯃꯊꯪ ꯑꯞꯁꯔꯥ ꯊꯣꯔꯛꯈꯤ ꯏꯔꯥꯕꯣꯠ ꯀꯧꯕ ꯁꯃꯨ ꯊꯣꯔꯛꯈꯤ ꯑꯗꯒꯤ ꯕꯤꯗ꯭ꯌꯥꯙꯔ ꯀꯧꯕ ꯂꯥꯏ ꯊꯣꯔꯛꯈꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 12ꯅꯤ 13 day of ꯀꯩꯅꯣꯁꯦ ꯃꯁꯤꯗꯩꯁꯦ ꯑꯗꯨꯅꯅꯤ ꯙꯟꯇꯦꯔꯁ ꯀꯧꯔꯛꯏꯁꯦ ꯙꯟ ꯍꯥꯏꯗꯤ ꯂꯟ ꯇꯦꯔꯥ ꯍꯥꯏꯗꯤ 12 ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯄꯗꯒꯤ ꯂꯛꯁꯃꯤꯁꯦ ꯊꯣꯛꯂꯛꯑꯦ ꯂꯛꯁꯃꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯀꯅꯥ ꯊꯣꯛꯂꯛꯀꯦꯗ ꯙꯟꯕꯟꯇꯔꯤ ꯀꯧꯕꯁꯤ ꯊꯣꯛꯂꯛꯈꯤꯕ ꯃꯈꯨꯠꯇ ꯑꯃ꯭ꯔꯤꯇ ꯆꯐꯨ ꯑꯃ ꯄꯥꯏ ꯑꯗꯨꯒ ꯒꯗꯥ ꯑꯃ ꯄꯥꯏ ꯃꯣꯏꯕꯨꯡ ꯑꯃ ꯄꯥꯏ ꯑꯗꯨꯒ ꯍꯞ ꯍꯥꯏꯇꯥꯔꯦꯅꯦ ꯎꯅꯥꯁꯤꯡ ꯅꯥꯄꯤꯒꯤ ꯃꯄꯨꯜ ꯑꯃ ꯅꯥꯄꯤꯁꯤ ꯀꯩꯅꯣ ꯍꯤꯗꯥꯛꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯀꯔꯤ ꯑꯣꯏꯒꯦꯗ ꯙꯟꯕꯟꯇꯔꯤꯁꯤ ꯐꯤꯖꯤꯁꯤꯌꯥꯟ ꯑꯣꯐ ꯒꯣꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯐꯤꯖꯤꯁꯤꯌꯥꯟꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯏꯚꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯦꯗ 13 day of the Hindu lunar month ꯊꯣꯛꯂꯛꯈꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯤ ꯋꯥꯔꯤꯗꯣ ꯑꯩ ꯃꯈꯥ ꯊꯝꯖꯔꯛꯀꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯇꯧꯒꯗꯕꯁꯦ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 18 ꯅꯨꯃꯤꯠꯁꯤꯗ ꯑꯌꯨꯛꯇ ꯁꯨꯝꯆꯤꯠ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯀꯝꯄꯜꯁꯔꯤ ꯁꯤꯃ ꯂꯩꯕꯤꯔꯣ ꯁꯨꯝꯆꯤꯠ ꯍꯥꯏꯁꯤꯅ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯤꯗꯣꯛꯄꯅꯦ ꯄꯨꯊꯣꯛꯄ ꯑꯗꯨ ꯀꯩꯅꯣ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯑꯣꯏ ꯄꯤꯔꯛꯀꯗꯕ ꯃꯌꯥꯝꯁꯦ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯁꯨꯝꯆꯤꯠ ꯑꯃ ꯂꯩꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯄꯒꯤ ꯆꯠꯅꯕꯤꯅꯆꯤꯡꯕ ꯂꯩꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯍꯥꯟꯅ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯀꯩꯅꯣꯗ ꯍꯤꯃꯥ ꯍꯥꯏꯅ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩ ꯃꯥꯏ ꯃꯆꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯅꯤꯅ ꯃꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯤ ꯃꯌꯥꯝꯁꯤꯅ ꯐꯥꯎꯋꯦꯕ ꯅꯪ ꯅꯆꯥꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯂꯤꯟ ꯆꯤꯛ ꯁꯤꯔꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯔꯦ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯁꯤꯗꯣꯔꯕꯅꯤꯅ ꯃꯌꯥꯝ ꯀꯞꯄ ꯂꯥꯎꯕ ꯇꯧꯋꯦ ꯑꯗꯨꯗ ꯃꯥꯁꯦ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯦ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯥꯏꯒꯤ ꯅꯥꯝꯁꯤ ꯁꯣꯜꯂꯒ ꯋꯥꯔꯤ ꯂꯤꯗꯅ ꯏꯁꯩ ꯁꯛꯇꯅ ꯂꯩꯔꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤ ꯁꯤꯗꯅꯕ ꯂꯤꯟꯗ ꯆꯤꯛꯇꯅꯕ ꯍꯥꯏꯗꯅ ꯑꯗꯩ ꯃꯥꯏ ꯂꯩꯖꯕ ꯂꯨꯍꯣꯡꯕꯗ ꯎꯠꯂꯛꯄ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯊꯣꯡꯖꯤꯟꯁꯤꯗꯩꯁꯤ ꯃꯄꯥꯟꯗ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯃꯩꯁꯤ ꯉꯥꯟꯅ ꯊꯥꯜꯂꯒ ꯊꯥꯡꯃꯩ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯦ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯅꯨꯄꯥꯁꯤꯗꯤ ꯁꯤꯗꯣꯔꯤꯕꯅꯤꯅ ꯖꯣꯝꯁꯤꯅ ꯀꯩꯗꯧꯒꯦꯗ ꯂꯤꯟ ꯑꯣꯜꯂꯒ ꯂꯥꯛꯏ ꯆꯤꯛꯄ ꯆꯪꯉꯝꯗꯥꯏꯁꯤꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯊꯥꯡꯃꯩ ꯃꯌꯥꯝ ꯊꯥꯜꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯂꯩꯔꯝꯁꯤꯗꯗꯤ ꯂꯤꯟꯁꯦ ꯀꯩꯗꯧꯔꯦ ꯖꯣꯝꯔꯥꯖꯦ ꯃꯃꯤꯠ ꯊꯛꯈ꯭ꯔꯦꯕ ꯏꯃꯨꯡ ꯆꯪꯉꯒ ꯅꯨꯄꯥꯗꯣ ꯆꯤꯛꯄ ꯀꯥꯎꯔꯦ ꯃꯄꯥꯟꯗꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯔꯛꯇꯨꯗꯩꯗ ꯂꯤꯟꯁꯤ ꯆꯪꯁꯤꯟꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯖꯣꯝꯔꯥꯁꯦ ꯀꯔꯤꯝꯇ ꯇꯧꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯟꯈꯤꯗꯅ ꯅꯨꯄꯥꯗꯣ ꯁꯤꯍꯧꯗꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯊꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯩꯁꯤꯕꯨ ꯀꯩ ꯀꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯖꯣꯝ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯌꯃꯁꯨ ꯍꯥꯏ ꯑꯗꯨꯅ ꯌꯃ ꯗꯤꯄꯝ ꯍꯥꯏꯅ ꯍꯥꯏ ꯖꯣꯝ ꯗꯤꯄꯝ ꯍꯥꯏꯒꯦꯔꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯃ ꯗꯤꯄꯝꯁꯦ ꯅꯨꯃꯤꯠꯁꯤꯗ ꯊꯥꯟꯒꯗꯕ ꯑꯣꯏꯕ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯑꯅꯥꯕ ꯂꯩꯔꯕ ꯁꯤꯒꯗꯕ ꯅꯥꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁా ꯌꯥꯝ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯂꯣꯏ ꯅꯥꯁꯜꯂꯛꯑꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯅ ꯐꯠꯇꯕ ꯑꯃ ꯑꯗꯨꯅ ꯀꯩꯗꯧꯒꯦꯗ ꯑꯩ ꯏꯃꯨꯡꯁꯤꯗ ꯑꯅꯥꯕ ꯂꯩꯔꯕꯀꯣ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯅꯥꯅꯆꯤꯡꯕ ꯂꯩꯔꯕ ꯑꯗꯒꯤ ꯂꯥꯛꯀꯗꯕ ꯂꯩꯔꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯆꯍꯤꯁꯤꯃ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕ ꯄ꯭ꯂꯁ
ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯇꯨꯡꯉꯣꯏꯀꯣ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯅꯤ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯠ 12ꯗꯒꯤꯅ 7:42 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯠ 12ꯗꯒꯤꯅ 8ꯒ ꯃꯤꯅꯠ 92 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯦꯠꯇ ꯊꯣꯛꯑꯒ ꯀꯝꯄꯜꯁꯔꯤ ꯀꯦꯟꯗꯜ ꯑꯃ ꯊꯥꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯀꯟꯕ ꯑꯅꯥꯕꯒꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯑꯁꯣꯟ ꯑꯅꯥ ꯂꯩꯕ ꯑꯣꯏꯔꯒꯅ ꯀꯩꯗꯧꯗꯒꯦꯗ ꯌꯥꯝꯅ ꯗꯤꯌꯥꯁꯦ ꯁꯥꯕꯤꯔꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯁꯥꯕꯤꯔꯣꯀꯣ ꯀꯪꯍꯜꯂꯣ ꯌꯥꯝꯅ ꯁꯥꯗꯣꯏꯅꯤꯀꯣ ꯌꯥꯝꯅ ꯗꯤꯌꯥꯁꯦ ꯁꯥꯔꯦꯗꯅ ꯑꯗꯨꯗꯤ 13 ꯁꯥꯕꯤꯌꯣꯕꯀꯣ ꯑꯅꯥꯕ ꯂꯩꯕꯁꯤꯡꯁꯦ 13 ꯗꯤꯌꯥꯁꯦ ꯁꯥꯔꯣ ꯑꯗꯨꯒ ꯃꯥ ꯉꯁꯥꯏꯒꯤ ꯒꯦꯠꯇꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯃꯈꯥ ꯑꯣꯜꯂꯒ ꯊꯥꯗꯣꯛꯑꯝꯃꯣꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯒꯤ ꯃꯣꯔꯅꯤꯡꯗ ꯁꯨꯝꯆꯤꯠ ꯑꯃ ꯂꯩꯕ ꯑꯗ ꯙꯟꯇꯦꯔꯁ ꯍꯥꯏꯁꯤꯗꯤ ꯈꯤꯔ ꯁꯥꯒꯔꯁꯤꯗꯩ ꯊꯣꯛꯂꯛꯏꯅꯤꯀꯣ ꯋꯤꯠ ꯑꯃ꯭ꯔꯤꯇ ꯀꯂꯁ ꯍꯥꯏꯗꯤ ꯑꯃ꯭ꯔꯤꯇ ꯆꯐꯨꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯅ 18 ꯑꯣꯛꯇꯣꯕꯔꯁꯦ ꯃꯁꯤꯒꯤ 12ꯒ ꯃꯤꯅꯠ 19 ꯁꯤꯗꯒꯤ 19 ꯑꯣꯛꯇꯣꯕꯔꯒꯤ ꯄꯨꯡ 1ꯒ ꯃꯤꯅꯠ 51 ꯐꯥꯎꯁꯤꯒꯤ ꯙꯟꯇꯦꯔꯁꯀꯤ ꯗꯨꯅꯤꯀꯣ ꯂꯛꯁꯃꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤꯅꯤ ꯑꯦꯟ ꯋꯦꯜ ꯂꯟ ꯊꯨꯝꯀꯣ ꯑꯣ ꯂꯛꯁꯃꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯃꯤꯁꯐꯣꯔꯆꯨꯟ ꯑꯦꯟ ꯄꯣꯚꯔꯇꯤꯅꯦꯕ ꯗꯥꯎ ꯌꯥꯗꯕ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯀꯣ ꯋꯥꯏ ꯁꯤꯠꯄ ꯍꯥꯏꯁꯦ ꯑꯣ ꯂꯛꯁꯃꯤ ꯇꯥꯟꯊꯣꯛꯄꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗꯗꯤ ꯁꯨꯝꯆꯤꯠꯁꯤꯗ ꯈꯣꯡꯅ ꯁꯣꯛꯄꯤꯒꯅꯨꯀꯣ ꯑꯗꯨꯒ ꯌꯨꯝ ꯁꯨꯝꯆꯤꯠꯁꯤ ꯋꯦꯁ ꯑꯣꯔ ꯁꯥꯎꯠ ꯋꯦꯁꯇ ꯊꯝꯕꯤꯌꯣꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ 13 ꯗꯤꯌꯥꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣꯀꯣ 13 ꯗꯤꯌꯥꯗꯣ ꯊꯥꯟꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯅꯤꯡꯕ ꯀꯣꯟ ꯑꯔꯪꯕ ꯑꯃ ꯂꯦꯞꯅꯤꯡꯕ ꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯒꯤ ꯆꯠꯅꯕꯤ ꯂꯥꯛꯈ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯖꯣꯟꯁꯤꯅ ꯑꯁꯤꯕꯁꯤ ꯂꯧ ꯃꯤꯗꯤ ꯍꯥꯠꯂꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯎꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯈꯤꯕꯗꯨꯅꯦꯕ ꯀꯩꯗꯧꯈꯤ ꯃꯥꯅ ꯁꯅꯥ ꯂꯨꯄꯥꯗꯣ ꯃꯃꯤꯠ ꯊꯠꯈꯤꯗꯅ ꯃꯤꯗꯣ ꯂꯤꯟ ꯑꯣꯜꯂ ꯂꯥꯛꯑꯁꯨ ꯆꯤꯛꯑꯝꯗꯅ ꯍꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯍꯧꯅꯤ ꯍꯥꯏꯕꯒꯤ ꯚꯥꯞꯇꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯁꯅꯥ ꯂꯦꯞꯀꯦꯁꯨ ꯂꯦꯞꯄꯤꯔꯣ ꯑꯗꯒꯤ ꯙꯨꯞ ꯊꯥꯅꯕ ꯑꯣꯏꯒꯦꯔꯥ ꯑꯔꯪꯕ ꯄꯣꯠ ꯑꯃꯗꯤ ꯅꯨꯃꯤꯠꯁꯤꯗ ꯀꯝꯄꯜꯁꯔꯤ ꯂꯩꯕꯤꯔꯣ ꯙꯟꯇꯦꯔꯁ ꯄꯨꯖꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯃꯗꯤꯄꯝꯒꯤ ꯖꯣꯝ ꯄꯨꯖꯥꯁꯦ ꯅꯨꯃꯤꯠꯁꯤꯒꯤ 8:30 to ꯄꯨꯡ 12 ꯐꯥꯎꯗꯤ ꯇꯧꯔꯒꯦ ꯁꯇꯔꯗꯦ ꯅꯨꯃꯤꯠ ꯇꯥꯕ ꯃꯥꯜꯂꯦ ꯁꯇꯔꯗꯦꯒꯤ ꯄꯨꯖꯥꯁꯨ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯀꯨꯏꯅ ꯇꯧꯁꯟꯈ꯭ꯔꯒꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯧꯅꯤꯅ ꯙꯟꯇꯦꯔꯁꯀꯤ ꯅꯨꯃꯤꯠꯁꯤꯗ 9:30 ꯇꯥꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯙꯟꯇꯦꯔꯁꯀꯤ ꯀꯩꯅꯣꯁꯦ ꯄꯤꯖꯒꯦ ꯑꯩꯅ ꯄꯨꯖꯥꯗꯨꯗ ꯖꯃꯗꯤꯄꯝꯗ ꯊꯥꯟꯒꯗꯕ ꯖꯣꯝꯒꯤ ꯄꯨꯖꯥꯗꯨ ꯇꯧꯔꯒ ꯀꯦꯟꯗꯜ ꯑꯃꯅꯦ ꯀꯨꯕꯦꯔꯒꯤ ꯁꯣ ꯁꯤꯃꯥ ꯙꯟꯇꯦꯔꯁ ꯄꯨꯖꯥꯗꯨ ꯌꯥꯎꯕ ꯑꯗꯨꯗ ꯀꯨꯕꯦꯔꯒꯤ ꯁꯣꯗꯨꯃ ꯄꯤꯖꯔꯒꯦ ꯃꯗꯨꯗ ꯄꯨꯖꯥꯒꯤ ꯊꯥꯂꯤ ꯑꯃ ꯂꯩꯕꯤꯔꯣ ꯑꯗꯨꯒꯤ ꯊꯥꯂꯤꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯣꯀꯣ ꯄꯨꯡ 9:30 ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤꯗꯣ ꯁꯣꯜꯂꯣ ꯍꯥꯏꯔꯒꯗꯤ ꯆꯦ ꯑꯃꯗ ꯒꯣꯇ꯭ꯔꯒ ꯃꯤꯡꯒ ꯏꯔꯒ ꯄꯨꯕꯤꯔꯛꯑꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯏꯕꯗꯨꯒꯤꯗꯤ ꯃꯇꯝ ꯑꯗꯒꯤ ꯃꯗꯨꯒꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟꯗꯣ ꯆꯪꯉꯦ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯂꯤꯁ ꯑꯃ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯏꯃꯨꯡꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯍꯜꯂꯣꯏꯒꯦ ꯑꯁꯤ ꯑꯅꯥꯕ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯅꯤꯖꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯗ 18 ꯑꯣꯛꯇꯣꯕꯔ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯒꯤ 8:30 to 12 ꯅꯨꯟꯁꯦ ꯙꯟꯇꯦꯔꯁ ꯄꯨꯖꯥ ꯄ꯭ꯂꯁ ꯌꯃ ꯄꯨꯖꯥ ꯍꯥꯏꯗꯤ ꯖꯣꯝ ꯄꯨꯖꯥꯁꯦ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯑꯀꯟꯕ ꯂꯩꯔꯕ ꯑꯗꯒꯤ ꯁꯤꯗꯅꯕ ꯅꯥꯗꯅꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯑꯗꯤ ꯁꯤꯗꯕꯗꯤ ꯌꯥꯗꯦ ꯃꯥ ꯁꯣꯏꯗꯅ ꯑꯃꯨꯛꯀꯤꯗꯤ ꯁꯤꯔꯛꯀꯅꯤ ꯁꯤꯒꯗꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄ ꯌꯥꯔꯒꯗꯤ ꯉꯥꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ
ꯄꯨꯖꯥꯗꯨ ꯇꯧꯕꯤꯅꯤꯡꯕ ꯀꯥꯡꯕꯨꯈꯩꯅ ꯂꯥꯛꯄꯤꯔꯣ ꯃꯗꯨꯗ ꯑꯔꯪꯕ ꯄꯣꯠ ꯂꯩꯕꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯑꯩ ꯀꯨꯕꯦꯔ ꯁꯣꯗꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯄꯤꯛꯆꯔ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯅ ꯀꯨꯕꯦꯔ ꯁꯣꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯄꯨꯖꯥꯒꯤ ꯊꯥꯂꯤ ꯑꯃ ꯂꯩꯅꯤ ꯑꯗꯨꯒꯤ ꯊꯥꯂꯤꯗꯨ ꯇꯧꯔꯒ ꯄꯨꯖꯥꯗꯨ ꯀꯠꯂꯒ ꯃꯈꯥ ꯇꯥꯕ ꯄꯨꯖꯥꯗꯨꯗꯤ ꯑꯩꯅ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯗꯨꯅ ꯂꯣꯏꯔꯦꯀꯣ ꯃꯩ ꯊꯥꯜꯂꯤꯗꯨꯅ 21ꯗꯗꯤ ꯀꯩꯗꯧꯗꯒꯦꯗ ꯔꯥꯁꯤ ꯔꯥꯁꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯐ꯭ꯔꯨꯠꯁꯇꯦ ꯅꯨꯃꯤꯠꯁꯤꯗ ꯀꯠꯂꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯕꯤꯅꯤꯐꯤꯠ ꯀꯥꯟꯅꯕ ꯐꯪꯒꯗꯕꯁꯦ ꯂꯛꯁꯃꯤꯗ ꯀꯔꯤ ꯀꯠꯂꯒ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯁꯤꯒꯤ ꯃꯊꯪꯗ 18 ꯌꯧꯗ꯭ꯔꯤꯉꯩꯗꯗꯤ ꯊꯥꯒꯠꯆꯔꯛꯀꯦ 21ꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯦꯞꯅꯆꯤꯡꯕꯒꯤ ꯉꯝꯗꯕꯗꯣ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯁꯤꯅꯆꯤꯡꯕ ꯑꯗꯒꯤ ꯄꯩꯁꯥ ꯄꯨꯊꯕ ꯃꯤꯅ ꯂꯧꯔ ꯁꯤꯡꯗꯕꯗꯨꯒꯤꯗꯨꯅ ꯑꯩ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯆꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯟꯗꯛꯀꯤ ꯙꯟꯇꯦꯔꯁ ꯄꯨꯖꯥꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯙꯟꯇꯦꯔꯁ ꯄꯨꯖꯥꯁꯦ ꯄꯨꯖꯥꯒꯤ ꯑꯣꯏꯅ ꯃꯗꯨ ꯐꯤꯅꯆꯤꯡꯕ ꯀꯩꯀꯩ ꯂꯧꯗꯕꯤꯗ ꯄꯨꯖꯥꯁꯦ ꯀꯠꯆꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯅꯤꯡꯕꯈꯩ ꯊꯥꯖꯕꯤꯕ ꯀꯥꯡꯕꯨ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯁꯤꯌꯥꯔꯗꯤ ꯇꯧꯕꯤꯔꯝꯃꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯄꯥꯅꯤꯇꯥ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯑꯗꯒꯤ ꯑꯣꯂꯛꯁꯤ ꯄꯨꯖꯥ ꯇꯧꯒꯗꯕꯅꯆꯤꯡꯕ ꯃꯌꯥꯝ ꯃꯗꯨꯒꯤ ꯂꯥꯏꯚ ꯇꯧꯒꯗꯕꯒꯤ ꯄꯨꯡꯐꯝꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯩꯅꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯍꯥꯏꯗꯣ ꯑꯣꯏꯖꯅꯤ ꯁꯤꯌꯥꯔ ꯇꯧꯕꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯌꯥꯔꯒꯗꯤ ꯁꯤꯌꯥꯔꯗꯨꯗꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯤ